Asi sandukjariba thoromasi Diamond Radio na sandukjaba Crime Reports. Nupi angang sing the thokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana na hona jaba dugumba program amani Crime Reports. Aujimu puduna lakchari Diamond Radio na Crime Reports. Tangkak asigi Humpuganito Shuba, Humpugamato Shuba Tankaki Makata Basharu. Humpugamato Shuba Tankakta Priya Koba Nupiama. Mahaki Matung the Kanago Mamio Krana. Inaduna Lebugimo, Saum Karapangduna Lakpa, Lunana Mahaki, Mapurubo Oigadoroba, Luhongadoroba, Nikhil Koba Mio Amada, Wari Pumbalira Basu, Mahaki boyfriend Sumaku Tajadaba. Amadi, Priagi Imung Manuna Sumahaku, Tajabigidi. Atingba Numidang the Mahan Office Halakomatamda. Autorikshaw tongduna lakpa amada autorikshaw adu tayar puncture oirakpadagi atopa autorikshaw amaga sinaduna lakpa matamda autorikshaw adu da tongliba mioi ahumna mahakpu mafam adudagi faduna pukhi amadi autorikshaw adu da tonglakpa nupi amabuna lamkhangda inthiramki mahana auto adu da tonglakpa matamda mahana kidnap tawdringe matamda mahakka khangnaba boyfriend da mahakna ai ithanta gari tongba sinungaite phone se adum payu haiduna Wari sanaduna lakpa matamda mafam adudagi Priyana fakiba phone mun kiba si mahaki boyfriend Nikhil na su khangauki masigi makha tarakpada Nikhil na imung manungda pau sipiki masigi matungda police ta complaint ama tawbada police na mathang thigalakpada chingnabadagi Nikhil bu police ki custody da thamduna wahang pahang tawbagi thabak chathaki amaromdana Priya bu phariba miyoi aduna tathi tawoina tawbagi mahutta mahakpu luna chana tawrami adubu mapanda leriba mi ani asina Aikoigi sel fanglaba matungda nahakpu ijat manghangadabagi ngaiduna leire haiba akiba wafam amadi Priyada haikiram masigi makha tarakpada miyamda amuk tamjari police na thijin humjanbagi thabak chatharakpa matamda Priyana thabak tawriba office ki miyoi singdasu Priya phariba asiga office ta leiriba mi singa karamba mongda mari leinaramgadagi haiba sigi matangna police na yam kana thijinba hoki adubu police na thiba yaba maikai kayada thiraba matungda karigumba amata khangba ngamlamde Asumna numit nini asi sujin kirami. Numit nini sukraba matungda yamna ngakpa amana. Kidnappers sing na mi faba matamda imung adu da call toruktuna yamlaba sel piu hairakpa adu Priya fakiba matungda imung manungda call amata lakide. Masina police na hena ngakpa phauki. Kidnap tawriba asigi mong mataw sikarino haibu wafam police na kanki. Priya na masa mathanta kidnap tawhunduna mahakna singnariba sing adu Miyoi ama inay haibadu maduna pahalibani haiba adu yananabagidamak imung manungda mahakna wa mathak thangnanabagidamak tawribra haiba wafamdasu police na singnaba leki custody da leriban Nikhil na Priya bu pamlaktabadagi mahakna atopa maram ama leibadagi Priya bu mi nekhallaga fahallaba matungda Priya bu sarok tawduna hatnanabagi sillibra haibana chingba tongan ba wafam kayamarum laki amaromda Nikhil gi mama mapana machanupa bu police ta phajinduna thamba adu police ta thadok pinanaba kaya khaiki Police na su wafam aduda aikoina nakoigi nachanu pase phaningduna phaba nate case asida chingnaba chenaba leibadagi karigum achumba khara khange haidina aikoina phaba mangonda aikoina khut thaba leite chai ama phokan ba leite mahang na aikoida cooperation piba du khaktani masigi matungda mahaki nupi oigadoriba Priya ge punsi kananabagi damaktani karigum mahang na mahaki nupi oirodobu oiragadi aikoina suk hangna phajalamdaba su yai adubu chingnaba leiba khara achumba khangnanabagi damak tawbani masida imung manungna cooperation pibiyu Police ki maike dige sumu wafam harami loinana numit nini sujin kiba sida Priya gi mama mapa inungda tumba chaba khanglamde makhoigi machanupi na kari kanada lalubagi damak asuk tamthiba mong asi chatharibano haiduna matam punamakta mama mapa yamna wajakira Priya gi thiba phangnanabagi damak khonaba yaba honaram location trace tawnanaba honaki adubu laibok thibadi Priya na pariba phone do amuk khanna on tawkiramde masina police na thiba matamda awaba moiki ngahak leitana Nikhil bu police na hangkirame Nikhil Asiga numit nini hongjankre nangna seliba thongsing asi kari karino akhode sengna hararoidra matam aduda Nikhil na haiki aingonda hanjan masibu haribe marum karigi ai kayara khanna pakhum se pikhoge natraga nakhoina aibu wafam asida aibu angawba masina namagi damak honaribra nakhoina chamara haningonda wahang asi hanglabasu aigi pakhumdi masini Priya aigi loinabi oigadorba nupi amani aigi loinabi oigadorba nupi amabu aina matau karamna phajinduna thamgadoribano Nikhil nachin kangono Tabagase nangna singe harbadi yam laina sindi yai hayo nangi anisuba nupi kanano nangi anisuba nupi leiba maramna Priya bu pamdabadagi anisuba nupi asina Priya na yelakadore haiba khangbadagi nakhoina sarau tawraga sinbu oiramlabadi loina oithokpa yai oithokpa yadaba amata leite
ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯃꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯗꯨꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯌꯥꯝ ꯉꯥꯡꯅꯔꯦ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯀꯅꯥꯅꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯀꯔꯝꯕ ꯀꯥꯟꯗ ꯊꯥꯖꯕꯤꯒꯗꯧꯔꯤꯒꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯕు ꯑꯩ ꯄ꯭ꯔꯤꯌꯥ ꯈꯛꯇꯅꯤ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄ꯭ꯔꯤꯌꯥ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯕꯨ ꯇꯣꯔꯆꯔ ꯇꯧꯔꯕꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯁꯨ ꯁꯔ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯄ꯭ꯔꯤꯌꯥ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯊꯣꯛꯂꯣꯏ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯁꯨ ꯑꯩꯗꯤ ꯄ꯭ꯔꯤꯌꯥ ꯐꯥꯕꯗ ꯌꯥꯎꯗꯦ ꯄ꯭ꯔꯤꯌా ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯑꯩ ꯆꯦꯟꯅꯗꯦ ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯗꯦꯠꯁ ꯑꯣꯜ ꯑꯩꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤꯅ ꯂꯣꯏꯔꯦ ꯑꯣꯀꯦ ꯋꯥꯐꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯐꯪꯂꯛꯄ ꯇꯥꯔꯒꯗꯤ ꯊꯥꯔꯠ ꯗꯤꯒ꯭ꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯅꯔꯥꯜ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯆꯩꯔꯝ ꯀꯌꯥꯃꯔꯨꯝ ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯋꯥꯐꯝ ꯑꯁꯤꯁꯨ ꯅꯪ ꯈꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯤꯌꯥꯕꯨ ꯐꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯄ꯭ꯔꯤꯌꯥꯗ ꯇꯟ ꯏꯟꯕꯤꯔꯝꯕ ꯀꯤꯗꯅꯦꯄꯔ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯍꯥꯡꯗꯣꯛꯈꯤ ꯆꯦ ꯇꯟꯁꯤ ꯈꯔꯃꯨꯛ ꯆꯥꯁꯤꯜꯂꯨ ꯅꯪꯅ ꯆꯥꯗ꯭ꯔꯕꯗꯤ ꯁꯣꯟꯊꯔꯛꯀꯅꯤ ꯅꯪꯅ ꯁꯣꯟꯊꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯑꯐꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯑꯗꯨ ꯑꯗꯣꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯗꯨ ꯑꯁꯦꯡꯕ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯑꯗꯣꯝꯗ ꯍꯥꯏꯕꯤꯔꯛꯄꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯪꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤ ꯑꯃꯅꯅꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯅꯤꯈꯤꯜꯅꯔꯥ ꯑꯩ ꯅꯤꯈꯤꯜ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯑꯗꯨꯅꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯣ ꯃꯁꯤꯅ ꯃꯥꯁꯤ ꯇꯧꯔꯤꯕ ꯃꯔꯝꯁꯦ ꯑꯁꯦꯡꯕ ꯃꯔꯝꯗꯤ ꯑꯩ ꯍꯥꯏꯒꯦ ꯑꯗꯨ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯪꯗ꯭ꯔꯤ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯔꯝꯗꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯁꯄꯅꯥ ꯀꯧꯏ ꯑꯣꯀꯦ ꯁꯄꯅꯥ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯃꯃꯤꯡ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯅꯤꯈꯤꯜ ꯍꯥꯏꯈꯤꯕꯅꯤꯅ ꯅꯤꯈꯤꯜ ꯀꯧꯔꯝꯕ ꯇꯥꯔꯦ ꯅꯤꯈꯤꯜꯅ ꯁꯤꯟꯕꯅꯦ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯡꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯎ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯐꯪꯕꯅꯤꯅ ꯃꯤꯡ ꯈꯪꯕꯒꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯂꯥꯏꯕꯛꯅ ꯇꯝꯈꯤꯗꯕꯒꯤꯅꯤ ꯑꯩꯁꯨ ꯁꯄꯅꯥ ꯑꯩ ꯅꯤꯡꯊꯤꯖꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤꯕ ꯃꯤ ꯑꯃꯈꯛ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯑꯩ ꯃꯀꯣꯛ ꯊꯣꯡꯕꯗ ꯑꯣꯏꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯑꯩꯉꯣꯟꯗ ꯃꯗꯨ ꯄꯤꯕꯤꯗ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯨꯝꯕ ꯃꯤ ꯐꯥꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯁꯦꯜꯕꯨ ꯐꯪꯂꯕꯗꯤ ꯃꯤꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯁꯤꯗ ꯇꯥꯔꯦꯅꯤ ꯑꯗꯨ ꯂꯥꯏꯕꯛꯅ ꯄꯤꯔꯝꯂꯕꯗꯤ ꯑꯐꯕ ꯖꯣꯕ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯣꯛꯑꯁꯤ ꯃꯁꯤꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯅꯁꯥ ꯁꯣꯛꯇ꯭ꯔꯤꯗꯅꯀꯣ ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯪꯒꯤ ꯅꯁꯥꯁꯨ ꯀꯅꯥꯝꯇꯅ ꯁꯣꯛꯍꯜꯂꯣꯏ ꯍꯣꯏ ꯑꯩ ꯊꯕꯛꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥꯒꯤꯗꯃꯛ ꯇꯧꯕ ꯑꯣꯏꯔꯒꯁꯨ ꯅꯪꯒꯤ ꯏꯖꯠꯇꯤ ꯑꯩꯅ ꯁꯣꯛꯍꯜꯂꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯈꯤꯜ ꯍꯥꯏꯗꯥꯏ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯅꯤꯈꯤꯜꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯣꯏ ꯁꯤꯟꯕꯅꯦ ꯑꯗꯨꯒ ꯅꯤꯈꯤꯜꯅ ꯈꯪꯖꯗꯕ ꯍꯥꯏꯔꯒꯗꯤ ꯅꯤꯈꯤꯜꯁꯨ ꯃꯤ ꯈꯔꯅ ꯍꯥꯠꯀꯗꯧꯕꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯅꯤꯈꯤꯜꯅ ꯀꯅꯥꯅ ꯍꯥꯠꯀꯗꯧꯔꯤꯕ ꯅꯪꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯇꯥꯔꯒ ꯑꯩ ꯏꯁꯥꯗ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯕ ꯑꯃ ꯈꯜꯂꯛꯂꯦ ꯑꯩꯕꯨ ꯅꯤꯈꯤꯜꯅ ꯐꯥꯏ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯤꯈꯤꯜꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯕꯨ ꯐꯥꯔꯤꯕ ꯑꯩꯕꯨꯁꯨ ꯃꯤꯡ ꯈꯪꯂꯝꯗꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯐꯥꯔꯤꯕꯅꯣ ꯑꯃꯗꯤ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯪꯅ ꯒꯥꯔꯗꯦꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯝꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯑꯉꯥꯡ ꯑꯃꯅ ꯂꯩ ꯍꯟꯖꯟ ꯍꯟꯖꯟꯅ ꯄꯤꯕ ꯂꯥꯛꯈꯤꯕꯗꯣ ꯇꯁꯦꯡꯕꯃꯛꯇꯤ ꯑꯉꯥꯡꯗꯨꯅ ꯂꯩ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯂꯥꯛꯄꯅꯤ ꯃꯗꯨꯒꯤ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯥ ꯅꯤꯈꯤꯜꯗꯣ ꯃꯃꯤꯡ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯗꯨꯅꯅꯤ ꯁꯛꯇꯝꯗꯤ ꯈꯪꯉꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯅꯤꯈꯤꯜꯕꯨꯅ ꯀꯅꯥꯅ ꯍꯥꯠꯀꯗꯣꯏꯕ ꯅꯤꯈꯤꯜꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯇꯝ ꯑꯗꯨ ꯄ꯭ꯔꯤꯌꯥꯅ ꯋꯥꯠ ꯅꯤꯈꯤꯜꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯔꯝꯕ ꯁꯄꯅꯥ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯅꯤꯈꯤꯜꯒꯤ ꯂꯝꯆꯠ ꯅꯪꯅ ꯈꯪꯕ ꯉꯝꯂꯣꯏ ꯅꯤꯈꯤꯜꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯌꯦꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯐꯥꯍꯜꯂꯒ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯗꯨꯅ ꯈꯔ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯁꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯈꯪꯅꯔꯤꯕ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯅ
Nikhilga mahaki machanupiga nungsinaba pamde. Maram asina mahangnasu Nikhilbu loisinba haibase pami. Masimak aikoida su sinarabani. Aduna atuba matamda koi Nikhilbu su loisinbagi paisa soidena phanglagani. Wafamsing asi nangonda nangna sum hanglaklabani na haibai wani. Adu kanamtadi haibagi su kanararo. Adu ai nangi punsibudi kangani. Simadi nang ingonda thajo. Adu se aina purukliba si chaw. Masi sadrabadi nang pangan kaloi. Aina haibelo. Karigum aina haibase nangna tadaba taragadi aina nangbu kangani na lauribase. Nangna haibe ilaktaba taragadi mapanda leiriba ani si khangedana. Makoidi paisa phanglaba matungda nangbu hatokpagi su paisa phanglaba kanana khangba. Horen paisa phanglaba matungda nangbu manghan khro hairaklagadi nang manggadaba sigadaba leirabanina nangondagi ijat makoine lawkhibasu yai. Adubu aina kanaba hunagani na ingonda thajo. Asomno wafamsingsi nakal amaromdana asomna tholam. Nakal amaromdana police na kanna thibu humbagi thabak chatharakpa matamna makoigi aronba paumi sing police ki maikaidi thadoklam. Asomna aronba paumi amangna police ta pau piraklami madudi numidang aduda intharam liba nupi macha adu gali amada changaktuna mahaki punsi kanbinana bagidamak cha yonba nupa amada kanna law khongduna kaptuna mahaku mayumda thinna ba hairami haiba wafam singi pau khanglaki. Masigi matungda police na cha yonba nupa adu kokhatki amadi mongonda wahong pahong toki cha yonba nupa adu sahi yankaiga tare nipalom suba miyoi amo irami. Miyoi aduna police ta haiki asap asengmane matamdu pung nipan makhai mapan adai muktaramgadaba mal ada masi yamna kap lauraga chenchalaga khoida magi yum amta thinbiyu thogdok ama thohore magi tungda miyoi khara tanare magi punsibo mutu kanbiyu yum phawbuda thinbiyu haiba hairaki yum tanadi thiludre adubu sorok machin phawba khoina gari toroga thintorokani madudagi atopa bus amada tongduna mahak chakhibani kadaidagi no kari maming kawi kari no haibadi sab akhoi amta khangjahodre matamadu police na yamna nungai kide nupi adugi lepham khanglam labadi nupi aduda hanglaga chenari ba miyoi singi sketch yeklaga soidana maki langla langjin kharadi khangba ngamlagadabani haiba sigi matangda police na wafam aduda thajaba thamlamba adu thajaba mangki. Priya mangki basina TV channel singda Priya kauba nupi ama office tigi halakpa matamda kidnap tawkhre haibasi news channel singda pumchai sairami nungai taba Priya gi damakta lebak sin mathongna miyamna phungdongnaki. Amaromda police na su thibagi thabak lepkhiramdi. Mathangi numita numit humni surukpa numit asigi nungthilda imung manungda Priyagi imung manungda mapa amadi mama yamna kanna machanupi gi damakta nungai taba wafam sing phongdoknarami. Machanupi bu ningsingduna mama mapa yamna ungduna lerami. Khudakta mahaki mapa phuk laun hogatuna chatnana bhonarami amadi Priyagi mama na haki kadaiduna chapiga doridubo asuk kok saraba matamsida wafam amta haiduna phuk hogala chalisi karigini matamadu Priyagi mapa na haki nangna khangba nate ngasi numit humni suru phawda police na khoigi chanupi puthokpa ngamdre kari sunatabada ichanupi gi nupa oigadoriba Nikhilbuna makhoina phajinduna thamne ichanupi phagiba adubuna makhoina puthokpa ngamdre haujik police na karino toribase police na ichanupi mangkhiba asigi damak karino ba makhoina tawgadoribase ai soidani ichanupi bu thiruni police na ichanupi thiba phangaroi aigi ichanupi thiba tabani asomna yumdagi mahana thokke haiduna torokpa matamda thongda bel ama khinglaki asomna thongda bel ama khinglakpadu Priyagi mama amadi mapana yamna tanik nikna kine yengjaki loinana thong adu tapna hangdok thong hangdokluba matamdadi thongjin aduda soktharaba patharaba makhoigi machanupi Priyana thongjinda leptuna thong thinba oiramki masida mama mapa ngakhi amadi chenchinduna machanupi bu konchinduna imungda pusilaklam machanupi chatpa phawbu ngamki masigi makha tarakpada police ta Priyagi imung manungna pau pirakhi Priya mathanta yumda halakle karisu thoidokpa yaudre Nikhil wafam aduda chenadre Nikhil thado pikro haibo wafam police ta hairaklam matamaduda police Priyagi yumda lakhi amadi Priyagi yumda laktuna Priyagi machin hangba pangki matamaduda mama mapana haujikti mahak numit nini humni phaduna leirakpagi wa ngangbagi tanja phawba masada lei ising phawba thau haibi yadi maramasina hauji wahong pang baibase yamna khudong charoi loinana Nikhilbu su thado piko haina Priyagi mama mapana haikiram matamaduda police officer aduna haiki karigi damakta khoina Nikhil thado kodoino matau karamna Priyana yumsida yore haibase khoina khangdana mahak ko pharu basida Nikhil gi khut yawi yaude haibase khangdana khoina mabu thado pa yabro madu thado pa yade maramasina aikhoi Priya bu soidana wahong pahong tokigani ngasimak mahak masa solabasu hayeng ayuk aikhoi soidana lakani hayeng ayuk Priya dagi khoina machin hanglaga sengmo khanglaba matungda mahak ki wahi gi matungina mahak ki Mapuruba oigadoriba Nikhil ekoina thadokani
asumna hairaga chatkiram pulisna yam ngakirami karigidamukta priyana tumina leiribano mahakpu numit humni phajiluraba matungda mahana tumina leiribasi karigino mahakpu izat mangalakibra wathok asi mahana mi khanganingdabadagi tumina leiribra haibana chingba tongan wafam kaya marum lakiram masigi makha tarakpada mathangi numit ki nungthilda police laki amadi priyada machin hangki matamadu da mama pana kiganu akhoi leiri nangna asengba singdu hayo haiki matamda police na haiki priya nangna asengba sing hairaba matungda aikhoina nangi nikhil busu akhoina kanmangam gadoriba nangmu kanana karigidamo mato karamna phabanu haibdo tasingna khoi hayo matamadu priya na haiki mahausa gumna office tagi ai halakpa matamda halaki auto matongki auto aduda khangawdana pangchar orakpadagi lambida khamduna nupa amaga nupi aniga tongduna lakpa aduda nupa adu thamlamlaga nupi aduga aigana atopo auto amada maningda nupa ama phamba mamangda nupa ama driver ga phamba asida adjust tawduna maningi hangliba aduda aiga nupi amaga phangki nikhil ga aiga wari sanaba aduda khangawdana nupa aduna phone monki amadi gari khamlo matungda auto driver amadi mangda tongliba mi amadi maningda tonglibaduna aibu chin yamin chinduna thamki amadi khut ponki loinena auto aduda tonglakliba nupi leisabi adubuna inthakiram wafam asi kanamta haibiyaroi hairabadi hatkani nangna thwai hingnaba chalo haiduna nupi adu sumna ta masigi matungda aibu phaduna jangal ama phawduna purukaba matungda ka amagi manungda thamki adubu yamna ngakpadi kidnapper sing adugi manungda yamna decent oiba yamna minungsi chawba miyoi ama khak thengnaki miyoi aduna aibu ka aduda khongkhut punchinjarabasu mahana aigi sasokide amadi mahana hai chadrabadi songani kari no khara chasilu haiduna mahana porokpa asa thaksing namduna aibu pijarami amadi tangai fadrabadi toilet changnanaba mapan thoknanaba mahak loi singani darka leiba matamda hairo haiduna mahangna ayama matamda ningthina senabiduna phajin punchinduna thambo oirabasu mahangna yamna yengsinbire masigi matungda mahangna ingonda tan inba matamda aina tattana hangbo wahang kharagi pakho mahangna piram nikhilna spunamak asi sinmani haibo wafam hairaki adubu ai yamna ngakhi ngakla sungakna ai mahangna haibo wafam sing adu ai thajadabadi yadabanina thajaba saduna leki amadi mahangna mapanda thokraba matamda mahangna mapanda miyoi ahungi khonjen saduna manungda leiriba nupi masasi ijan mahangadabani haibo wafam hai mi amagi khonjenda amu nate ijan mahanbe yaroi ai leiringeda ijan mahanbe yaroi amu hai loinana nupa amagi khonjenda amu nangna nupi masasiga kari mari thongnabagino aikhoini ijan mahan matamda nangna karigi thinggadoribano nupi masasa khoi pula phaminabo natra haibana chingba si mahangna mapanda thoktuna karamba aningba pamba leibagino khangde mapanda thokhiduna mahana khonjen ahum saduna he hone adubu mahaki mawong matawduda aisu khangjanadaba saduna mahangna aibu thadok pirabadi haiduna mahaki tawriba mawong matawdu adum khangduna leki asumna police ta priyana wari singse loina likiram amadi noma khanghaudana sapna nang aibu thajaba natra matamaduda priyana ai thajai adudi law aina ngasina mu thadolagani highway amatana ina nang bupugani nang law khongba yaroi mafam aduda arakpa bus amada nang nahaki yum tana chakho asumna hariga priyabu kidnapper aduna mahakki motorbike amada haptuna puruklaga highway amada mahakpu thamlamki amadi matamaduda priyana nupa aduda haiki nahapu kanano aibu phabusu phaba ningthina su luna tawbiba aduga yumda chananabagi damakta thadokpirakpa matamaduda kidnapper aduna haiki ai gari palaiti aisu lairik laisu ningthina tamlakpa miyamani adubu kari upaile sinphamsina asumna tawaina tamlamlabani laibakta adu sapna yumda ningthina yoro ngasidagi nungaiba punsi amada nang lenbo oyuko phajana tekta kaidana yoro take care aisu chalukhige asumna hairaga nupa se su gari thauduna chatkiram loinana priyana bus tongduna lakpa matamda bus ki nakanda uba lambi gi side thepa signboard ta kanpur haina thaba uki kanpur gi jaga amada mahak leirubani haiba sikhangla haina police ta sengbo wafam sing tamki loinana police na mohaiki haujiti wafam sing asi khanglabani na nangonda ge sengba report ama khangna nabagi damak akoi nang medical examination tawdaba yadre maramdi medical examination tawdaba yadabi maramdi nang na hariba sa sengbani amang mani haiba se akoi madu khangna nabagi damak tan matamadu da police na mahakpu examine tawki examine loiraba matungda police na priyada mohaiki tasengnamakki nang kidnapper sing aduna nangina sasoluktabra makoina nangmu karigumba amata kaiba piraktabra haibase akoi khangba pami priyana adugumba amata leite nupa aduna yamna luna torokpa natana karisu engonda
खुपांगना थाबा फावबो थारक्ति अमदि पुलिसना सोमना गाइदुना लेरिंगदा मेडिकल रिपोर्ट लाके मेडिकल रिपोर्ट त खंगबो ngमकी मदुदि सपना सेक्सुअल एसोल्ट करिगुम अमता फंगखिते हाइबसि खंगबो ngमकी मसिना ताकपदि किडनैपर अदुना सपना गी मसा सोलकते हाइबसि पुलिसना वाफम सिंग असि अंगा पोइकी नुपी अमबु फारबा मतुंगदा नुमित हुमनी थमलबा मतुंगदा मयुम तानासु थिनबिरकपा लोइनना महाकी मसाजु सोलकतबा हाइबसिबु करमबा केसनु करमबदा चेनगदोरिबनो हाइबो वाफम असि खंगनकी नाहकपु थादोकपिरे हाइबा नुपादुदि नंगना होजि निंसिंबो ngमगदरा मतमदु प्रियाना हाइके होय आई मिट उसेलबो फावबो महाकी सक्तमदि पुंसीदा कावरो फरे दुदि मियोदो अखोय स्केच तौगे नंगमता हायो असुमना हायरगा स्केच आर्टिस्ट कौरगा स्केच आर्टिस्ट अदुना निंगथिजना प्रियाना उखिबा मी अदुगा मसक चप मानाना येकलकलमे अमदि प्रियादा पुलिसना हाइके नंगना उखिबा मी असि ममांगदा नंगना तुंगदे इनरई ऑफिसता नंग कनागुममना येंगलई हाइको लेकोंदा नंगबु येंगलई हाइबना चिंगबसिंग असिदा मी असि अमुक्तो उखिदबा मीरा नंग निंगसिंगबा थोक्तबरा मतमदुदा प्रियाना हाइके इंस्पेक्टर अइना लामसिनबा फंगलुदबगिनी महाकसे अइना कदाई कदाइदुना उखिबगुम तौबा मी अमनी हाइदुना अइ खलकपने अदुबु महाकसे अइगी ऑफिसतसु अइनि सिंग थकलिंगेदा लोन येंगखिबदु मसिनी अइनि युमथक्ते सिंग थकलिंगेदासु मखादगी येंगलखिबदु महाक अइना लेकोन चटपदसु अइगी तुंगदे येंगलखिबा इनरखिबदसु महाक अदुगा इंस्पेक्टर मसिदा नतना अहानबा अइना ऑटो तोंगे तौबदा ऑटो मनिंगदा नुपा अमा तोंगलंबदगी अइना तोंगखिदबदा मनिंगदा तोंगबा नुपादो अदुसु मसि नुपासिनी अइ हुजिकता लोइना निंगसिंगलंग अदुगा अइना अनि सुबा तोंगखिबा अदुगी ऑटो अदुगी ड्राइवरदुसु मसिनी ओ अदुदी नुपासि नंगे तुंगदा मतम कोइना सांगनदगी इनरकपा नुपा अमा ओइबजानी याम नुंगारे प्रिया मसिगी मतुंगदा खोइ लंगला लंजिन खरा फंगने हाबजे कोइ थाजे अदुगा नंगना निखिल उनबा पामनबदी उनबा यागनी अदुबु केस असि लोइद्रि फावदी निखिल अखोइना थादोकपदी याहेरो निखिल अमदी प्रिया उनकी अमदी प्रिया ना हाइकी अइना मरम ओइदुना नंग लोकपता यामना वाना खांगलेको नंग अइबु वारौगुनुको मतमदु निखिल ना हाइकी अइदि तसेंगना इरा लेतबनी नंगना अइबु थाजबिरोइद्रा हाइबा अइना यामना चिंगनरुरबनी अदो केस असदा अइ करिमति याउदि हाइबसदे नंग थाजबि असुमना प्रियादा हाइकी अमदी प्रियानासु करिगिदमक्ता नंगना सिनगदोरिबनी नंगना इङोंदा करिमता चिंगनबा अइ नंगोंदा करिमता चिंगनबा लेति मसिगी मखा तारकपदा पुलिसना ऑटो ड्राइवर ओइखि हाइबनीना ऑटोगी मियोइ सिंगदा सिगुम नुपा अमा ऑटो थौरमब्रा हाइना ऑटोगी मरी लेनबा चे चांग थिगलपा मतमदा हाइरिबा नुपासी राजीव कौबा मियोइ अमनी हाइबा खंगबा ngमखि महाक मतम खरगी ममांगदा ऑटो रिक्शा थौखि ऑटो रिक्शा थौरमलबा मतुंगदा मतम खरगी मतुंगदा ऑटो रिक्शा योनथोखरे हाइबना चिंगबसिंग असि डिटेल्स अमा फंगमी अमदी महाकी एड्रेसता चे अदु पुदुना लाखि एड्रेस अदुदा पुलिसिंग लाखि एड्रेस अदुदा थोंग थिनबा मतमदा थोंग हांगदोरखि थोंग हांगदोरलिबा नुपादुगी ममिंग राकेश महाक राजीव की मयामन पुलिस नायक सिबो राजीव की युमलो अमानी मादी काई चखीगे मादी थबम चखी करी मुक तौरे ngasiना कनागी करी करी केस त चेनर पुलिस नायक ए माजी केस याम चेनब्रा मतमदुदा मयाम राकेश नायक अस माना तौब थबक सिंगसिदा अइना बिल थिबदा खांगबो ngमद्रबनी माना चेनब केस सिंगसिदा अइना सिंगबा याबा पोत सिंगलबनी मतम खरगी ममांगदा मा पैसा खर पियो हारम अदुबा अइना करिगी पैसा नो हाइकी अइना पैसा पिगे लाओ युमदा लाओ हाइकी करिगुम युमदा लाक्लबदी पुलिस त कौरगा मासे पिथोके तौबनी सियाम चेनकर जानी मागी केस मयामसे अइदी खांगबो ngमद्रबनी अदुगा मासे लारिक सम हाइबमी हेक अंगांग ओरपदगी स्कूल कॉलेज ता मा टॉपर ngaतनी माना तारबसी मदुगी मतुंगदा मा लारिक लासु निथिना तमदुना माहिसु मास्टर लोइख्रबमी लारिक लासु हाइबदा मी अमदगी मकोक तरा हेनि यांगबमी अदुगा अदुक लारिक लासु हाइख्रबमी मांगना लारिक का मरी लेनबा थबम त तौदे मी फाबा मी हाटपा मीगी मपोम से हुरानबा सिगुम थबक ngakतनी माना तौदिस असेंगो वाफम सिंग पुलिस ता हाइदोरकलम लोइनाना हौजौजि महा कराइदा लेबगे नखोइदा कॉल तौरम लेब्रा हाइबो वाफम पुलिस ना हंगी मतमदुदा महा लोन समद ले अदु आई मफमदु ताके हाइना मयामन हाइकी अमदि मयाम पुदुना पुलिस ना लाकी असुमना नाकल अमरोमदना पुलिस ना राजीव की केस सिंग द चेनबा फाइल अचौबमा पुखललम केस सिंग असिदा चही 35 दगी मीगी मपोम से हुरानबा मी फाबा पुनबा किडनैप तौबा हाटपा तुप्पा असिगुम केस कया अमरोम द चेनबा लोइना जेल दगी जेल फकाइरगे चेन खिबदसु यावखिबा दुगुम मियोय अमनी पुलिस ना थीरिबा मियोय अमनी हाइबसे तोंगानबा माकी क्रिमिनल रिकॉर्ड सिंग असे पुलिस ना फंगबा ngमखि अमरोमदा पुलिस ना लोन समगी कादा किडनैपर अहुम राजीव का लोइनबा ममानबा अनि यावना मखोय नुपी मचा अदु थादोखिबगी मतंगदा असुमना मखोय ngangnaringeda पुलिस ना मखोय फागतखि अमदी पुलिस कस्टडी रे पोरखि मतमदुदा पुलिस ना राजीव ता हाइकि ए राजीव नंगना तौरिबा क्राइम मयाम असिगी लारिक अमा फोंगबदी नंगदी अचौबा महाभारत नम फोंगबा यानी नंगी हिस्ट्री सिदी हा अचौबा लारिक अमा फोंगबा यानेबा नंगी हिस्ट्री से पारोबदा ngakpani
matam adu Rajib na sab madu na no bunate da hojik so ka sida leri si karam baka na sab na ingon da furakani kari wahang hang lakani ai loi chimpang ngatan o nang yam haibai wani ne nang case sida yam koina nang training toroga nang jail da yam toina lerak pagi ne ba sab adu gi wadi khara thengna ra bani na madu gi haijaba khangjaba du gi wan adu di nang na sana matam ang hada bida kari gino nang nu pi ma sa du phai do lo hai do ai maming su khangde nongma mahan office karakpada ai uki mahakpo uba matamda ai khongdagina ton phawba ai tu chung ngasi phawba nupi kya marum urakre adubu thamoida duk yongna ai thamoida mahakpo kalakjaba pamjaba se amukta phawkidri asumna mahakna office lakpa matam halakpa matam aina yamna kupna senaki matau karamna disap aina phongdoklugani lairaba haujiki janingai phawba leitaba aina mangonda magi mamangda leptuna ai nangbu nungsi haiduna hairuba matamda mahana yabirakadaba su leiti adubu ai mahaka muktang naksinabadi pangki ai mahaki masabu sokpa nataba ai mahaka nakna wari sanaba mahangna wangang lakpada mahaki machindagi tholokpa sorna aigi isada phubada ai apen boiki aina pamjaba su masi khaktani itik ipa chadarba aigum mamana masak matau phajarabi haujiki matamda thaba ingkhang torba nupi mada aina matau karamna nungsi harugan mapok asida tamlamna roi khangna mahaki mafamda nungsi haijaruba matamda yabiraroi doba aina maga iga muktang naksinna nabagidam aina hunakhiba mahaki maming Priya kawi ai kona khangki TV da mahak phaki bagi news channel singda Priya Saksena office tagi halakpa matamda phakre haiduna TV news channel singda loina haiki adubu aina mahaki maming khangna mangonda ai nangi naming kari kawi matam adu da mahangna phajakraba mahaki saktam mahaki maithongdagi tabaraba chimbaluduna mahaki asengba maming phawba aingonda haidokpa pamdaba mahangna matau karamna mahaki nungsiba aingonda pirakani mahangna oidaba ngangki sapna aigi ming sapna ko aingonda haijanki adubu aini sorgi mafamda thagachaki priyamak aigi oiba phangdrabasu aigi damakta mahangna khutakta sembiba sapna haiba mingado madu aigi ni haina khanjaki yamna nungaiki ai mahaki masa soki mahaki tabaraba chimbalda aigi lairaba aigi khuchina tan machet ama selaga mahaki machinda numit ini humni aina inba phangki mahaka naksinana wari sanaba phangki masina tan ai mongoda dum hangbiu mahaki masada ai karigum mumta sokidabani matam kuina dagi aina mahakpo inaki mahaki masada mi amana mahaki tungde inabagum tawi haibado punamakto ai ngaktan adubu aigi nuksibana nungsi haina phongdokluba matamda mahangna yabiroidoba leibanina aina wafamsing ase aina thongdoksing ase thonkibani adubu aina kanagum amatada ate akai thonkibadi leiti sab aisu larik laisuni thina heiraba ai master loiraba adubu ekhoi laibaktadi thabakti kadai thabakti tambiramdi aigi paisa leiramlaba aigi thabak leiramlaba matam chana ahanba matam dumaktada aina priyada phongdoklamlabadi priyana su aibu yabiramgada adubu priya oiba phanglaroi khanbadagi mahaki boyfriend gi maming su khangde mahangna palakpadagi aina pangai da hajanduna sumna tokhiban masigi damakta ibu ngapiyusa police na haiki wonderful nangi nungsiba nangna priya ba nungsibi bagi damak mi gi machanupi adubu phajilaga numit humni nangna mafam ada ot alaga imung ani ahum kang khong chahelaga nangna nungai ba phanglibani lairik oina ha nangi wari sisu phajana phonglabadi afawba wari mo oiganeba adubu ain gi migeng dadi yade crime haibasi crime nahangna tawribido punamak crime matani nangna tawruba nangna phangjaba tabani masi khakta natana nangna chenahaliba mioi namanaba ani sisu yawba tabani nungsiba amana nungsiba amagi mafamda nungsi haina phongdokpa matamda nungsi haibadu yaraktrabadi karigi damakta nungsiba aduda mai amuk hana onselugadagi nungsiba haibase thamoi anigi yanabani amana amabu thajanabani amana amubusu ikai khumnabani nampu hapuda nungsinaba yabanati sahi gi matangi kari mutalite thamoi anina yanaraba thamoi anina sengnaraba thamoi amana amagi asengba adu yanaba matam nakan anigi nak yetu yanaraba matamda phawrukpani nungsinaba miyengdagi oibasu yai thogdok amadagi oibasu yai adubu nangna tawribasidi miyeng amadagi oirabasu thogdoksina oirabasu nangonda priyana nungsiningai maramde matalite adubu priyagi thamoinadi nangbu masa soktana mayumda thadok pirakpagi damak nungsibadi phahori masini ngasigi case asida mi hatpa izat manghanba karigumba mata yawdaba case amakang case asidagi adomna tabiraga loksinba yaba phaba loksinbi
ꯃꯊꯪꯒꯤ ꯀꯦꯁꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯖꯦꯝꯁ ꯍꯥꯏꯒꯨꯖꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ